Puyamai Thakibagi Nungaitaba Koktringe, Silonge, Rajbari, Tumna Thugaikiba Asana, BJP na Manipurgi Puari, Mutatnaba, Hotnarabra Haibasi, Chingnadabangam De Haina veteran politician, O Joina Pendaba Fongdorakli. Thasigi Nipanda Silongi, Redlands, Teleba Rajbari Thugaikibaga Mari Lenana, Kakwada Leba Masagi Yum the Patopa Paugi Mifamda, Joina Makataraduna, Manipurgi Puariga Sago Naduna Laklaba Rajbari Asi, Thugaina Baleba Asigi Lo Leite. Thugaiba yaba natte Manipur na India da tendringai kumja lising amaga chamapan kuntragi matamda sakiba yum ase ningthina ngak senduna amadi semjin sajinbagi mahutta uful tana manghankiba ase laibak thibani haike Demolition gi thogdok ase thoktringai gi mangoina na haukiba September 9 da Manipuri Sahitya Parishad Meghalaya gi maikaidagi demolition gi khongthang ase lepinaba Manipur gi governor da ai bacherol pitsinkiba laike Masidanatana Parishad Asana September Tam Kunmathoida Art and Culture Gi Commissioner Ais Gyan Prakash Taso demolition Handokna Bawafam Thamke. Masigi Mathakta former MP Dr. R.K. Ranjan Nasu Yumasi Ningtinangak Senduna Thamnaba Governor the Cherol Langkhat Kiba Leina Manghan Kiba Asimak Tauge Yauna Taubani Haina Lowi Haibawafam veteran politician Asina Thamladuna Togdo Asida Chenaba Miwe Singh Tidoktuna Maralgi Matungina Chairak Pigadabani Haina demand Taurakli. Puya Mai Thabagi Wari Tagre. Puya Mai Thabagi Matunda, Haujik Lady Barot the Paliba, BJP Sarkar, Manipur the Paliba, BJP Sarkarna. Akwegi Puya Mai Thabagi Wari Luidringeda, Madugin Nangeda. Akwegi Konung to the Kwagi Abakama. Itias mangan another Saturday. Akwegi Matamamagi Manipurgi glory, Manipurgi Itias, Adu Mangan Navagi, Hotnava, Adugumba, Akwegi, Togo woman and Ainalawi. Kanana Madu Togono, the real Carpitutido, Adu Moido Sap Sana, Akwegi than DPU.